E-PAO tabiriba khudingmakpu Bidrom Susmitana E-PAO pizari. Maitine attack taurakani haiduna September 19 da kuki taba mafamsingda total shutdown lauthokre. Myanmardagi kuki militant chamapan changlaktuna tha asige konipandagi maitaina khundaba mafamsingda attack chatharaklaba yai habigi intelligence report laire haina Manipurgi security advisor Kuldip Singhana phongdokkiba wafam adugi ona tainabada kuki zogi tongan ba civil society organization singna makhoigi lalong manba mawangda hairiba numit asimaktada maitaina kuki taba mafamsingda attack taurakani haiduna total shutdown lauthokre. ITLF ki Indigenous Tribal Leaders Forum Kuki Inpi Manipur Kuki Inpi Sadar Hills amasung Zomi Council Lamkana tongan na phongdokkiba warol singda September 19 da Maitegi Kutlai Paiba Singna Kuki Zogi Mafam Singda attack Chatharakani Haibagi Thazaba Yaba Pau Phangbaga Loinana Jackson Tharang Lokhanabagi Damak Numit Asigi Kuki Zogi Mafam Khudingmakta total shutdown tawgani hari. ITLF na ngasi thokiba cherol amagi matung ina ngasi forum asigi emergency oiba mifam ama pangthoktuna maitai singna attack chatharakpada ngakthoksanabagi damak Jackson wa khanghalli. Hairiba Jackson warol sing adugi manungda tha asigi kuntaruktagi kunmafan fawba kuki zogi area wangmalana mi amata chathopiganu hairiba matam asina border khudingmakda thong thingjingani hari. Kuki zona tariba mafam khudingmakta leiriba school mahai tamfam sing amasung office khudingmak tha asigi kuntaretagi kunmafan fawba thong thingani tha asigi kunipanda emergency service medical fire water amadi media natana atagi oina total shutdown tawgani. Village volunteer amasung kuki zo khudingmakna mikupna home singna legadabani tha asigi kuntaruktagi kunmafan fawba medical team amasung ambulance khudingmak sem saduna legadabani hari. Jackson wa asi mifung khudingmakna ingadabani district security personnel sing central force sing mikupna home signal lehenabasu khanghalli hari. Manipur government ke security advisor Kuldip Singh na handakta Myanmardagi kuki militant chamapan changlakani haibagi intelligence report leire. September 19 dagi attack chatharakpa yai phongdokkiba adu maitai khutlai paiba singna kuki zoda attack chathanaba thaurangni hari. Ikuidana Manipur government na yamna advance oiba MMZ MK2 A1 khutlai su leisin khrabani. Arambai gi tengol gi luchingba korongan ba khumanna social media da September 19 da asi yamna nungaiba numit ama oigeni haina phongdokpa lekhrabani. Asigumba khudam sing asi maitai khutlai paiba singna kuki zoda attack tawnaba khudam singni. Mamangda su Manipur government na kuki militant chani rom jiribamda changsingkhre haina lauthokkibaga ikuidana kuki jo singda attack chatharakibani haina maitegi mathakta maral siri. Panba yabani Manipur gi government ki intelligence report amagi matung ina kuki khutlai paiba chani rom jiriban tamna changsinnaba thaurang tauri haina phongdokkiba kuidana chahi asigi July 3 ta Jiribangge sorok atingbagi khunauda Soibam Sarat Kumar Yankai Mapan Kaubam ama mahakim farm da thabak suba chatpada kuki militant singna tamthina hatoklaga thalamani. Madugi matangda district asigi mafam kayada kuki militant singna maitai singi yum kaya mai thaduna santi oina matam sangna leramba district asi ngasi fawat leitadana lerakhibani. Amaromda ITLF na phongdolakliba wafam sing asiga manana kuki inpi Manipur amasung Sadar Hills na su tongan ba cherol thadoktuna tha asigi konipanda kuki jo singda maitai khutlai paiba singna attack tawrakani habiki thazaba paw laire. Maram aduna numit asida kuki jo singna atopa mafam singda chathoktana chekshinna leinaba khangali hari. Myanmardagi kuki militant chamapan lom changsil alaga maitai singda attack tawnaba thaurang tauri haina security advisor na phongdokkiba wafam adu aranmani madugi ona tainabada tha asigi konipanda maitai singna attack tawnaba thoksilyatpani haina maral sirakli. Aikhoigi pandam naksilakle haibasi Pumnamakna ningsingadabani masi aikhoigi amata oiba matau aduna purakkani. Makhoina pangal kana amata oina tungi pandamgi damak lepkadabani haina kuki inpi Sadar Hills ki cherol asina hari. Zomi Council lamkana su cherol ama thoktuna tha asigi kunipanda kuki zogi area sing total shutdown tawnaba lorapa firep asi saugatli. Thangal General mitam mamangda pomni chingnaba potsak ama lerambadagi Miyam Mipainakhre
Imphal East District ki manung channel leba Palace Gate ke Traffic Island leba Thangal General gi mita mamangda bom oiramba yai haina chingnaba posak ama leirambadaki maikai atonggi Miyam ngaihak Mipainakhre tungda Imphal East District ki commando team ama laktune yengsilaba matung bomgi mahuta mithai oiramle hairi Thokdok thokpamdagi press na phangba pau amana hai Palace Gate ki Traffic Island leba Thangal General gi mita mamangda PLA haina thaba angangba machugi star amasung ketli ama chingnaningai oiba mawangda leiramba thengnaki pau asi hek phangbaga Porompat Police Station gi team sing mafam aduda laktuna angangba machugi star adu lokthokki adobu ketli aduda wire yama yawba urakpadagi lokthokdana thamki pochak atu bom oiramba yai hain habegi chingnaba lebena maramna bomb expert sing kauraba matung yenghanki talak aduda Imphal East District ki additional SP KH Herozit ki team ama laktuna pochak adu wa asangba amana kotlaga Traffic Island gi mamang thangbada leba fatta haudi langthokfam amada puthokki adobu matung ketli adu makhum hangdoktuna yenglubada mithai oine yauramba thengnaki hairi Kuki Maheroi anina Hindu classmate singda sansa pizerubagi Assamda wathok oikhre Assam ge Kamrup district ta leba missionary school amada tamba Kuki Maheroi anina tiffin break ta Hindu classmate singda san thongba pizerubagi irang horakhre agency ki pauna hai Lower Assam Kamrup district ki Warani police station na konba Andori Zulida leba Carmel School campus thokibani School asida tamba Manipurdagi Kuki Maheroi anina tiffin break ta san thongba makhoi ki Hindu classmate singda pizakhiba wafam thikhangnarakpadagi numit nipani chupna pak sanna protest tharakibani Miyoi cha kayana school gate ta protest tawduna changtok changsinda apanba pirakpadagi school asiki chahi tangkhagi pangthokadaba exam gi thabak thoram singda chauna apanba oikhre khongjang changsinbada saruk yakiba mama mapa singna macha singda san thongba pizaba Maheroi ani gi mathakta chap chabe action lokhatnaba demand tawki amadi school administrator gi maikaidagi thausadana leibagi mawong su kanna yaningdaba phongdoki Thodok asigi matangda guardian humpumapanna khutyek piduna Palaswari Revenue Circle gi officer de su cherol piduna wakatkre complaint adugi matangda tha asigi Taramapanda school asida class 8 tambaga loinana hostel da leiba Manipur dagi Kuki Maheroi anina tiffin break ta Hindu classmate singda pizakibani Masigi matangda school asigi principal na wathok asi loisinaba chap chaba thodang amata lokhatana lei hainasu pendaba phongdoki DSP Kamrup Rajiv Kumar Saikiyana India Today INE da phongdokhibada Maheroi singna san thongba pirubadagi wathok thokpaga wafam tare amadi case ama register tawduna thisinbagi thabak chathari haina makatana phongdorakre International law sizinaduna India bu mamit panghanba matam oire haina ipsana phongdorakli International law sizinaduna India bu mamit panghanba matam oire haina International Peace and Social Advancement ipsana thadorakpa cherol amana phongdorakli Ipsagi cherol asina hai mitei haiba furup asi India lengakna waba yaba wahalaga Manipur masi mache tana thugaiba yagani haina khanbagi mawong adu lebak miyamna uba phangi Kuki narco terrorist singna ngangba mi hatningba matamda hatba amadi yum kai mai thaningba numita thaba India lengak amadi India gi force singna kumhaigum yengdona lairi India lengakna mitei asi kaya yamna tathirage haibasi handak thokliba lan asidagi khangi ruling haibalaite opposition haibalaite Manipur gi MLA MP Pumnamak asi India lengakna loinabagi khudam phangde Manipur kaibada India da nachungde India gi policy di Manipur da leriba furup khudingmaksi amaga khatna halaga Manipur asi machitana thugage haibani Manipur asi India da major agreement tawduna lisingamaga chamapan nifumapanda namnang luksin kibani haibasi made India gi laikiba amadi leiriba lenga khudingmakna malemgi leipak singda khanghaningde maram asinani India gi sifai singa kukila lauba singa marup sana halibasi Manipur thugaiba haibasi India gi lainingni maram asina nongmai maru ama fawa kapna danam kukila laubaga India lenga ka su tongnaduna maru oiribasi Handakta Kolkata gi RGR Medical College Hospital da trainee doctor amma famlan kiba amasung hatkibagi case andu India gi apex court oiriva Supreme Court na su moto case oina lokhatki
Adubu Kuki militantsingna wargi matam khaktada sizinaba rocket propel gun RPG amasung misalna chingba tamthiba khutlai drone fawba yauna sizinaduna asonba kanglup oiriba nupi angang amasung ahal hatpada sizinariba asi yamna kiningai ni haina su phongdorakhi. Mitaigi chap chaba vision ama thamlaga khumang chausinba khunai ama semgatnaba hotnaba ngasidi yamna mathau tarakle haina ningthau sana jawbana phongdorakli. Rajya Sabhagi member ningthau sana jawba leisembana phongdokre Mitaigi chap chaba vision ama thamlaga khumang chausinba khunai ama semgatnaba hotnaba ngasidi yamnamak mathau tarakle. Wafam asi Manipur Press Club ta pangthokiba wakhalon manaba apunba wama kangleipaki ahumsuba mapok kumonda ningthau sana jawbana chief guest oina saruk yaraduna phongdokhibani. Thoram aduga mari lainana ningthau sana jawbana hai hauji Mitaigi chap chaba vision ama leitabadagi fivam amada leiriba asi yamna laibak thibani. Aikhoina Mitaigi oiba chap chaba vision ama thamsi vision ama pandam ama thamlaba hotnabada aikhoi masel punsinanaba amadi kapkupna khana neinaba changi. Punsinnaba haibasi aikhoigi leikai khuldagi haubatai. Leikai gi ahallaman singi lamjing makhada aikhoi amata oina punduna aikhoigi khunai asi manglomda karamna changsinnaba hotnagani haiba asina chingba hiramsingda kupna khanaba tangai fade. Vision leitaba furup amadi miyoi amata kaidaunungda maipakpa ngamloi. Hauzik lamdam asida thokliba irang asida aikhoi amana tawbada amana chingthanabagi mami ama chawna tariba asi lehandanaba hotnasi. Atopa saina thanglakliba khongthang asi chahi kaya changna sagalakpa vision amagi mathada chatharakpa lalong amani. Aikhoigi furup asi ngasidi mising yam khathanaba mama mathau tai. Angam yamna pokpana imung amada awaba kaya mayoknarakpa yai hainaba wakhalon adu thadokpa changi. Thegnagani haina khaliba awaba khudongchadabasing adu lehendanaba khunai asigi ahallamansinga kupna tanaraga thidoktuna thabak paikhathansi. Masida aikhoina wakhal wabana chingba toroisi aikhoina aikhoigi chap chaba vision ama thamlaba matung aikhoigi tunglamchat semgatkadaba anauba mirolsing semgatnaba thaudang loba mathau tai. Maraibak ningbadagi hauna lonchat khangba tungi mirol sing semgatpa ngamlaba matamda aikhoina hauzik thainariba khudongchadabasing asi mangkhigani. Aina pairiba sinfamsing aduda ireibak ningbagi ithil yauna amadi thamoi sengna hotnaduna iramdam asi chawkhatpa maikaida puraknaba punna hotnaminasi haina ningthau sana jawa leisembana makhatana phongdokhi. Thoram aduda wamagi president Moirangthem Naukhamba All Manipur Private School Welfare School gi President Laisram Joy amadi Herikon gi President Yumkhaibam Surjit Kumar na mathang sitna Thorong gi President amadi Guest of Honor sing oina saruk yakhi. Thorom aduda inat ki damak aikhoi ki thaudang haiba thimda pangthokhiba sereng jamdanabada makok mathang tarabasingda mana mathum piduna ikai khumnabasu utkhi. Chairelda Mairagi rally chatkre. Ngarang September 15 gi numidang pung 8 tabada Chairel apunma Maira paibising amadi club singna punna khusamnaduna Chairel gi akoibada Maira rally ama chatkre. Ngasi lamdam asida oirakleba kanglup anigi lal asida center amadi state lengakna nakal namatagi oiba mityengda tampakta khungakchariba khungakpasingbu faba punba torakpa amadi yumda fawa leba ngamnaraktaba kayasina loijing loyada khundariba micham prajasingna pennaraktabadagi ngarang Maira khungchat asi chatkibani. Maira khongchat asida Miyam amata oina khun ngakpa faba yaroi Manipur gi ngamkhai kaiba yaroi isagi lamdam isana ngakcharage Central Force singna mathok tawdrabanina state asidagi halhan khro haibana chingba slogan kaya pendraba Miyam singna laukhi. Aroibada maruiba pau amuka hana pizari. Mitaigi chap chaba vision ama thamlaga khumang sausenba khunai ama semgatnaba hotnaba ngasidi yamna mathau tarakle haina ningthau sana jawana phongdorakle. Kuki mahairoi anina Hindu classmate singda sansa piju rubigi Assamda wathok oikre.
International law sizinaduna India bu mamit panghanba matam oire haina epsana phongdorakli. Matang asida ayuki pau piba loizare tabiriba khudingmakpu amuka hanna khurumjari.